ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯍꯞꯇꯥꯁꯤꯒꯤ ꯀꯥꯔꯗ ꯔꯤꯗꯤꯡꯒ ꯀꯩꯅꯣꯒ ꯌꯦꯡꯉꯁꯦꯀꯣ ꯍꯥꯏꯗꯤ ꯄꯦꯟꯗꯨꯂꯝꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯄꯦꯟꯗꯨꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯌꯔ ꯀꯣꯔꯠꯁꯀ ꯁ꯭ꯇꯣꯟꯒ ꯑꯦꯃꯦꯊꯤꯁꯀꯤ ꯑꯦꯅꯔꯖꯤꯁ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯉꯁꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡ ꯑꯍꯨꯝ ꯃꯔꯤꯁꯤꯗ ꯄꯨꯟꯁꯤꯜꯂꯒ ꯂꯩꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯒꯤ ꯑꯦꯅꯔꯖꯤꯁꯤꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯦꯁꯦꯖ ꯄꯣꯔꯛꯀꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦ ꯑꯗꯣ ꯀꯩꯅꯣꯝꯃ ꯈꯟꯕꯤꯔꯣ ꯁꯨꯝ ꯄꯦꯟꯗꯨꯂꯝꯁꯦ ꯆꯦꯛ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯑꯩ ꯄꯣꯠ ꯑꯃ ꯈꯜꯂꯁꯦ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯌꯥꯅꯤ ꯑꯣꯔ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯦꯡꯉꯁꯦꯀꯣ ꯑꯗꯣ ꯄꯦꯟꯗꯨꯂꯝ ꯕꯣꯔꯗꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯈꯟꯕꯤꯔꯣ ꯀꯩꯅꯣꯝꯃ ꯉꯥꯛꯇꯪ ꯀꯣ ꯅꯦꯅꯥ ꯇꯥꯅ ꯚꯤꯗꯤꯑꯣꯁꯦ ꯄꯣꯁ ꯇꯧꯔꯒ ꯊꯝꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣ ꯃꯥꯔꯆ ꯑꯣꯛꯇꯣꯕꯔ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯌꯦꯁ ꯄ꯭ꯔꯣꯕ꯭ꯂꯤ ꯀꯣ ꯌꯦꯁ ꯃꯇꯦꯛ ꯑꯃ ꯌꯦꯁ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗꯅ ꯍꯥꯏꯗꯤ ꯏꯔꯥꯏ ꯂꯩꯕꯥꯛ ꯄꯣꯛꯄꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯃꯥꯔꯆ ꯑꯣꯔ ꯑꯣꯛꯇꯣꯕꯔꯒꯨꯝꯕ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯁꯦꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯐꯪꯕ ꯑꯣꯏꯅ ꯑꯣꯏꯔꯦꯀꯣ ꯐꯪꯕꯁꯨ ꯑꯣꯏꯔꯁꯅꯨꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯨꯂꯝꯒꯤ ꯑꯦꯅꯔꯖꯤꯁꯤꯅ ꯑꯗꯣ ꯍꯥꯏꯗꯤ ꯑꯃꯅ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯀꯥꯔꯗ ꯔꯤꯗꯤꯡ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯁꯦꯀꯣ ꯍꯞꯇꯥꯒꯤꯁꯦꯀꯣ ꯒ꯭ꯔꯨꯞ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯁꯦꯀꯣ ꯍꯥꯏꯗꯤ ꯄꯣꯛ ꯅꯨꯃꯤꯠ ꯀꯔꯤ ꯀꯔꯥ ꯇꯧꯔꯔꯣꯏꯁꯦ ꯒ꯭ꯔꯨꯞ ꯑꯍꯨꯝꯁꯦ ꯀꯔꯝꯕꯅꯣꯀꯣ ꯑꯩꯅ ꯁꯤꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯔ ꯂꯧꯊꯣꯛꯑꯦꯀꯣ ꯄꯤꯔꯥꯃꯤꯠꯁ ꯈꯔ ꯂꯧꯊꯣꯛꯑꯦꯀꯣ ꯄꯤꯔꯥꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟ ꯂꯩꯔꯦ ꯑꯦꯃꯦꯊꯤꯁ ꯂꯩꯔꯦ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁ ꯂꯩꯔꯦꯀꯣ ꯑꯍꯨꯝꯁꯤꯗꯒꯤ ꯑꯃ ꯈꯟꯁꯦꯀꯣ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯇ꯭ꯔꯦꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯆꯨꯁꯦ ꯑꯁꯪꯕꯁꯦ ꯐꯖꯩ ꯅꯠꯇ꯭ꯔꯒ ꯄꯔꯄꯜ ꯃꯆꯨꯁꯦ ꯐꯖꯩꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯑꯃ ꯌꯦꯡꯁꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗꯀꯣ ꯑꯦꯃꯦꯊꯤꯁꯀꯤ ꯌꯦꯡꯉꯁꯦꯀꯣ ꯑꯦꯃꯦꯊꯤꯁꯀꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯍꯞꯇꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯀꯣ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯃꯤꯡ ꯋꯤꯛꯁꯦ ꯀꯃꯤꯡ ꯋꯤꯛꯀꯤ ꯒꯥꯏꯗꯦꯟꯁ ꯀꯣ ꯏꯃꯣꯁꯟꯁ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯒꯨꯝꯕ ꯈꯔ ꯂꯩꯀꯣ ꯈꯔ ꯑꯃꯗꯅ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯎ ꯅꯨꯡ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯗꯥꯎ ꯅꯨꯡꯁꯦ ꯈꯤꯇꯪ ꯄꯜꯂꯤꯀꯣ ꯃꯇꯦꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯕꯨꯗꯤ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯝ ꯃꯇꯦꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯂꯥꯛꯀꯅꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯅꯔ ꯋꯥꯔꯤꯁꯀꯨꯝꯕ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯥꯗꯣꯛꯑꯁꯦ ꯂꯩꯅꯀꯣ ꯑꯗꯨꯒ ꯂꯩꯅꯀꯣ ꯄꯣꯠꯁꯦ ꯌꯧꯗꯣꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯐꯪꯗꯣꯔꯦ ꯍꯥꯏꯅ ꯈꯟꯕꯤꯌꯣ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯗꯨꯒ ꯑꯃꯅ ꯂꯩꯗꯣꯀꯣ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟ ꯑꯣꯏꯗꯦ ꯉꯁꯤ ꯑꯣꯏꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯈꯟꯒꯅꯣꯕ ꯆꯠꯂꯤꯕ ꯃꯑꯣꯡꯁꯤ ꯑꯗꯨꯝ ꯆꯠꯂꯤꯕ ꯃꯑꯣꯡ ꯆꯠꯆꯁꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯂꯩꯁꯦ ꯍꯥꯏꯗꯤ ꯆꯠꯂꯤꯕ ꯃꯑꯣꯡ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯐ꯭ꯂꯣꯁꯦ ꯑꯗꯨꯝ ꯆꯠꯄ ꯐ꯭ꯂꯣꯁꯦ ꯆꯠꯄꯅꯤꯅ ꯍꯥꯏꯗꯤ ꯀꯅꯥ ꯈꯪꯅꯤ ꯍꯌꯦꯡ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯪꯆꯤꯠ ꯑꯣꯏꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯊꯪ ꯍꯞꯇꯥ ꯃꯊꯪꯒꯤ ꯃꯟꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯏꯒꯗꯕ ꯑꯩꯒꯤ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯕ ꯁꯤ ꯂꯩꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩ ꯅꯣꯔꯃꯦꯜ ꯗ꯭ꯌꯨꯇꯤ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯐꯖꯅ ꯑꯗꯨꯝ ꯇꯧꯕꯤꯌꯣꯕ ꯁꯤꯗ ꯑꯗꯣ ꯁꯨꯝ ꯂꯩꯅꯀꯣ ꯗꯥꯎ ꯌꯥꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯣꯏ ꯗꯥꯎꯁꯦ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪꯗꯤ ꯀꯩꯅꯣꯗꯤ ꯆꯠꯂꯦꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯁꯤ ꯂꯩꯁꯦ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯁꯤꯗ ꯂꯩꯅꯀꯣ ꯏꯟꯇꯔꯦꯁ ꯍꯟꯕ ꯌꯥꯗꯦ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯗ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯦꯁ ꯍꯟꯕ ꯌꯥꯗꯦ ꯏꯁꯥ ꯏꯊꯟꯗ ꯂꯩꯅꯀꯣ ꯑꯩ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯣꯠꯅꯕꯤꯌꯣ ꯐꯖꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯣꯏꯔꯣ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯩꯔꯦꯀꯣ ꯑꯦꯃꯦꯊꯤꯁꯀꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟꯒꯤ ꯑꯃꯨꯛ ꯌꯦꯡꯁꯦꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟꯅ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯒꯤ ꯑꯣꯏꯅꯀꯣ ꯍꯞꯇꯥꯒꯤ ꯒꯥꯏꯗꯦꯟꯁ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟ ꯀꯣ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯅꯠꯇ꯭ꯔꯒ ꯅꯥꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯗꯒꯤ ꯐꯔꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯊꯕꯛ ꯈꯔ ꯑꯃꯗꯗꯤ ꯄꯣꯠꯁꯦ ꯗꯤꯂꯦ ꯑꯣꯏ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯒꯅꯤꯀꯣ ꯄꯣꯠ ꯈꯔꯗ ꯑꯩꯅ ꯁꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯗꯤꯂꯦ ꯑꯣꯏꯕ ꯈꯤꯇꯪ ꯁ꯭ꯇꯛ ꯑꯣꯏꯕ ꯍꯥꯏꯗꯤ ꯄꯩꯁꯥ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯗꯣ ꯍꯥꯏꯇꯥꯔꯦ ꯂꯥꯛꯑꯒꯁꯨ ꯈꯤꯇꯪ ꯇꯞꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯨꯝꯕ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯏꯁꯥꯗ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯄꯤꯌꯣꯅ ꯍꯥꯏꯀꯣ ꯁꯤꯗ ꯏꯁꯥꯗ ꯃꯇꯝ ꯄꯤꯌꯣ ꯏꯁꯥꯗ ꯃꯇꯝ ꯄꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯦꯗꯤꯇꯦꯁꯟꯁꯀꯨꯝꯕ ꯇꯧꯒꯦꯔꯥ ꯈꯣꯠꯀꯦꯔꯥꯀꯣ ꯁꯥꯟꯇꯤ ꯂꯩꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯊꯥ ꯁꯥꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯃꯦꯗꯤꯇꯦꯁꯟꯁꯀꯨꯝꯕ ꯇꯧꯔꯒꯗꯤ ꯇꯦꯟꯁꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯋꯥꯡꯅ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯅꯦꯝꯊꯍꯜꯂꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯏꯁꯥꯗ ꯃꯇꯝ ꯄꯤꯌꯨ ꯍꯥꯏꯁꯦ ꯃꯦꯗꯤꯇꯦꯠ ꯇꯧꯕꯤꯌꯣ ꯃꯇꯝ ꯈꯇꯪ ꯈꯥꯏꯗꯣꯛꯄꯤꯌꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯇꯧꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯗꯤꯂꯦ ꯑꯣꯏꯕꯅꯦ ꯄꯣꯠꯁꯦ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯈꯤꯇꯪ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕ ꯈꯛꯇꯪꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯣ ꯄꯣꯠꯁꯦ ꯑꯣꯏꯔꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏꯕꯒꯤꯀꯣ ꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯃꯇꯝ ꯑꯃ ꯂꯥꯛꯆꯔꯀꯥꯟꯗ ꯑꯗꯨꯝ ꯑꯣꯏꯖꯔꯛꯀꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯀ꯭ꯂꯤꯌꯔ ꯀꯣꯔꯠꯁꯀꯣ ꯍꯥꯏꯗꯤ ꯀ꯭ꯂꯤꯌꯔ ꯀꯣꯔꯠꯁꯀꯤꯅ ꯑꯃꯨꯛ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯃꯁꯨ ꯌꯦꯡꯉꯁꯦꯀꯣ
clear card ki energy sina kari amuk hairige haibado ko ado sida ko last ki ko haidi clear chords ko clear chords ki oina sida la ise ko hona ga daba matam ne yamna ko haidi hona biyo competitions me amama lei ko si lei se haidi aina tawri ba thabak sida amasu loi pangtong tong na rakani khangde amani khangde dumai tawri ko ado ishagi oina sile lam chat ko pasu dumai na piri ko sida thaba ama taw matam da hathu gumba kai gumba di taw gona ko sida hathu taw gona haidi khandara ga phajana taw haidi e si je kana dong male taragri si doksangi khosangi kana grong grong changsan da basi gi pot sida ko tumina leina ko phajana khandara ga aina khaliba aina ningye poto e aina ningi se si se tawbu matam da ai phani ni sai thanda khanjara ga di adugi poto tawbu yai ko kesu kai de ko ado mingo da high weather car so ide ai gi tawbam thokpa ai gi honabam thokpa adum phajana hona biyo ko sida interest hanba yade ko thabak tawbada kinoma tawbada interest hanba te aina ngai riba aina ngai ja saksari ba tawriba kholiba mayam se ketang lakani laaga lakpasi so haidi positive result amaga loina na lakani ko ado si se tha ani obe ai ahum obe ai ko aina ngai aina kainoma major oba pot ama ngai boy taragadi ado si lere ko yi hafta gi oina tarot card reading ma'am thank you